former Prime Minister amadi Bharat Ratna Atal Bihari Vajpayee gi birth anniversary ga mari leinana pangthokpa Good Governance Day ga mari leinana Chief Minister N Biren singna Yaipha Paojel Pirakli loinana numit asina hanagi Prime Minister Atal Bihari Vajpayee na India gi damak kathokpa amaga loinana afaba transparent accountable amadi praja miyam gi damak afaba governance ama sembiramba adubu aikhoina su kathokpa amaga loinana state asida afaba governance ama thamduna afaba tungi future amaga loinana semnaba hotnaminasi haina mahakki social media da thagalakpa post amana khanghalakli Hojik lamdam asida wakal mapung phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau tai Hariba center asida mental health disorder amadi drug addiction gi treatment tawjari Adom-adom gi ichainaw singsu mathau tarabadi lingsinbirau adom gi damakta leizari Yaipha Rehabilitation and Child Care Center Kwakaitel Akhamlika